ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯕꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯏꯜ ꯆꯤꯡꯕꯤ ꯑꯕꯦꯁꯅꯥ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯔꯤꯅꯥ ꯆꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯏꯜ ꯆꯤꯡꯕꯤ ꯑꯕꯦꯁꯅꯥ ꯊꯣꯏꯕ ꯃꯥꯒꯤ ꯃꯌꯥꯝꯕꯒ ꯂꯟ ꯊꯨꯝꯒꯤ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯩ ꯊꯣꯏꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯊꯣꯏ ꯃꯆꯥ ꯑꯅꯤꯒꯤ ꯃꯃꯤꯡꯅ ꯕꯦꯝꯕꯦꯝ ꯑꯃꯗꯤ ꯑꯇꯣꯝꯕ ꯀꯧꯏ ꯃꯌꯥꯝꯕ ꯁꯣꯃꯣꯔꯖꯤꯠ ꯂꯟ ꯊꯨꯝꯗ ꯌꯥꯝꯅ ꯀꯂꯛ ꯌꯦꯡꯊꯤꯕ ꯃꯥꯒꯤꯇ ꯑꯣꯏꯅꯤꯡꯕ ꯃꯤꯁꯛꯅꯤ ꯊꯣꯏꯕꯒ ꯁꯣꯃꯣꯔꯖꯤꯠꯀ ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯈꯟꯅꯈꯤ ꯃꯇꯝꯁꯤꯗ ꯊꯣꯏꯕꯅ ꯃꯌꯥꯝꯕ ꯁꯣꯃꯣꯔꯖꯤꯠꯇ ꯇꯥꯗ ꯍꯤꯡꯈꯣꯜꯁꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯇꯥꯗ ꯑꯃꯗꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯜꯂꯣ ꯍꯥꯏꯗꯅ ꯄꯤꯕꯤꯔꯝꯕꯅꯤ ꯃꯁꯤꯗ ꯇꯥꯗꯅ ꯄꯨꯝꯅꯃꯛ ꯇꯥꯗꯒꯤ ꯂꯣꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ ꯇꯥꯗ ꯊꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯁꯣꯃꯣꯔꯖꯤꯠꯅ ꯑꯩ ꯅꯪꯗꯤ ꯏꯃꯥ ꯄꯨꯟꯕꯁꯨ ꯅꯠꯇꯅ ꯅꯪꯗꯤ ꯏꯃꯥꯅ ꯆꯦꯜꯂꯛꯄꯅꯤꯅꯦ ꯑꯩꯒꯤ ꯏꯃꯥꯗꯨꯁꯨ ꯅꯈꯣꯏꯅ ꯍꯥꯠꯄꯤꯈ꯭ꯔꯦꯗꯅ ꯋꯥꯐꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯃꯌꯥꯝꯕꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯇꯥꯗ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯁꯣꯃꯣꯔꯖꯤꯠꯅ ꯑꯦ ꯅꯪ ꯂꯥꯎꯔꯤꯗꯨꯕꯨ ꯑꯩꯕꯨ ꯍꯥꯠꯀꯦꯁꯤꯔꯣ ꯍꯥ ꯍꯥꯠꯂꯣꯁꯦ ꯍꯥꯠꯂꯣꯅꯦ ꯁꯣꯃꯣꯔꯖꯤꯠꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯣꯏꯁꯥꯎꯅꯔꯕ ꯊꯣꯏꯕ ꯃꯌꯥꯝꯕꯕꯨ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯍꯥꯛꯅ ꯂꯥꯜꯂꯨꯗ꯭ꯔꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯆꯩ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯇꯥꯗꯅ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯅꯤꯅ ꯅꯅꯥꯎꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯆꯠꯂꯒꯦ ꯇꯥꯗ ꯃꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗꯨꯗꯒꯤ ꯆꯠꯅꯅꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯊꯣꯏꯕ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯕꯨ ꯈꯣꯏꯔꯨꯝꯖꯩ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯁꯣꯃꯣꯔꯖꯤꯠꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯈꯔ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯊꯣꯏꯕ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯦ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯂꯥꯛꯂꯕꯁꯨ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯃꯇꯤꯛ ꯆꯥꯅ ꯐꯪꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅꯗꯤ ꯑꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯗꯦ ꯃꯍꯥꯛ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯑꯦꯀꯥꯎꯟꯗ ꯊꯝꯖꯤꯟꯕ ꯄꯩꯁꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯍꯤꯡꯈꯣꯜ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯩꯅꯅꯕ ꯍꯥꯏꯅꯈꯤ ꯃꯗꯨꯗ ꯍꯤꯡꯈꯣꯜ ꯂꯩꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯨꯝꯗꯨꯒꯤ ꯌꯨꯝꯕꯨ ꯑꯗꯨꯒ ꯌꯥꯅꯔꯦ ꯃꯁꯤꯗꯒꯤ ꯊꯣꯏꯕ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯍꯧꯈꯤ ꯊꯣꯏꯕꯒꯤ ꯌꯨꯝ ꯑꯗꯨꯒ ꯊꯣꯏꯕꯅ ꯄꯨꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯞꯅꯕ ꯑꯣꯏꯈꯤꯗꯦ ꯅꯨꯡꯇꯤꯒꯤ ꯑꯣꯐꯤꯁ ꯆꯠꯂꯤ ꯃꯌꯥꯝꯒꯤ ꯍꯧꯅꯕꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯔꯕꯗꯤ ꯊꯕꯛ ꯆꯠꯇ꯭ꯔꯕꯁꯨ ꯇꯣꯂꯣꯞ ꯂꯥꯛꯏ ꯈꯟꯖꯕꯗꯨ ꯊꯣꯏꯕꯗꯤ ꯄꯥꯝꯗꯕꯅ ꯌꯥꯝꯅ ꯁꯦꯡꯅ ꯊꯕꯛ ꯇꯧꯖꯈꯤ ꯅꯣꯡꯃꯗꯤ ꯊꯣꯏꯕ ꯃꯤꯇꯤꯡ ꯑꯃ ꯆꯠꯀꯅꯤ ꯈꯔ ꯊꯦꯡꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝꯅꯗꯤ ꯊꯦꯡꯂꯛꯀꯅꯨ ꯍꯥꯏꯖꯔꯤ ꯊꯣꯏꯕ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯌꯧꯔꯦ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯁꯨꯒꯗꯕ ꯐꯥꯏꯜ ꯄꯨꯝꯅꯃꯛ ꯁꯨꯔꯦ ꯃꯤꯇꯤꯡꯁꯨ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯃꯇꯝ ꯂꯣꯏꯗꯨꯅ ꯊꯣꯏꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯍꯥꯛꯅ ꯌꯨꯝ ꯍꯜꯂꯛꯄꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯁꯤꯜꯂꯛꯂꯦ ꯈꯨꯡꯒꯪꯗꯨ ꯆꯥꯎꯖꯔꯕꯁꯨ ꯃꯤ ꯌꯥꯝꯂꯕꯁꯨ ꯅꯨꯡꯗꯥꯡꯕꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯀꯅꯥꯁꯨ ꯃꯄꯥꯟ ꯊꯣꯛꯅꯗꯦ ꯊꯣꯏꯕ ꯃꯈꯣꯏ ꯂꯩꯀꯥꯏꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯌꯧꯔꯝꯗꯥꯏ ꯈꯔ ꯅꯛꯅ ꯂꯧꯕꯨꯛ ꯑꯃ ꯂꯩ ꯃꯗꯨꯗ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃ ꯏꯜ ꯆꯤꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯤ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗꯕꯨ ꯏꯜ ꯆꯤꯡꯂꯤꯁꯤꯕꯨ ꯀꯅꯥꯅꯣꯅꯤ ꯂꯩꯀꯪꯁꯤꯗꯕꯨ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯏꯜ ꯆꯤꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯀꯧꯏ ꯏꯇꯩꯃ ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ ꯏꯜ ꯆꯤꯡꯕꯤꯔꯤꯕꯁꯤꯕꯣ ꯂꯩꯕꯥꯛꯁꯨ ꯄꯨꯡꯀꯪ ꯀꯪꯂꯦ ꯉꯥꯕꯨ ꯐꯥꯕꯤꯕ꯭ꯔꯣ ꯏꯇꯩꯃ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯉꯥꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯐꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯕꯨꯡꯉꯣꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯃꯗꯨꯗ ꯊꯣꯏꯕꯅ ꯏꯇꯩꯃ ꯑꯩꯁꯤ ꯑꯣꯐꯤꯁ ꯆꯠꯂꯨꯕꯅꯤ ꯍꯧꯖꯤꯛ ꯍꯜꯂꯛꯂꯤꯕꯁꯤꯅꯤ ngasi meeting ama yaujurubani maduda khara thengdokre yamnabudi thengba natrida maduda amuk nupi adu namuk khumlei nangbu natomta halaiba sibu kidrane asumna nupi aduna hanglakpa aduda thoibana iteima karigi bu kirudoino da yamsu thengba natriba sibo ado iteima
ꯍꯧꯖꯤꯛ ꯏꯜ ꯆꯤꯡꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯕꯨꯡꯉꯣ ꯃꯐꯝꯁꯦ ꯑꯩꯒꯤꯗꯤ ꯏꯜ ꯆꯤꯡꯐꯝꯅꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅꯅꯦ ꯏꯜ ꯆꯤꯡꯂꯤꯕꯅꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯂꯧꯕꯨꯛꯁꯤꯁꯨ ꯏꯁꯤꯡꯗ ꯂꯥꯔꯗꯅ ꯂꯩꯈꯣꯝ ꯐꯥꯎ ꯊꯣꯛꯇꯦ ꯉꯥꯁꯨ ꯐꯥꯏ ꯍꯥꯏꯔꯤ ꯀꯔꯤꯅꯣꯅꯦ ꯏꯇꯩꯃ ꯉꯥ ꯐꯥ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅꯅꯣ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝ ꯍꯪꯉꯛꯏ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯇꯞꯅ ꯅꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯊꯣꯏꯕꯅ ꯈꯜꯂꯤ ꯀꯔꯤ ꯃꯑꯣꯡꯅꯣꯅꯦ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯀꯣ ꯑꯩ ꯆꯠꯍꯧꯔꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨꯗ ꯏꯇꯩꯃ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯄ ꯍꯧꯏ ꯃꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯅ ꯆꯠꯂꯒꯦ ꯍꯥꯏꯔꯅꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯒ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯑꯃꯨꯛ ꯏꯜ ꯆꯤꯡꯂꯝꯈꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯆꯤꯡꯅꯔꯗꯨꯅ ꯃꯀ꯭ꯔꯥꯡꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯦꯡꯂꯨꯔꯦ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯊꯣꯏꯕꯗ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯃꯃꯤꯠꯇꯨ ꯍꯧꯗꯣꯡꯒꯤ ꯃꯑꯣꯡꯗ ꯏꯔꯪ ꯂꯪꯂꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯨ ꯏꯁ ꯍꯥꯏꯔꯒ ꯀꯟꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯜꯂꯛꯏ ꯃꯥꯅ ꯆꯦꯟꯕꯗ ꯀꯅꯥꯅꯣ ꯑꯃꯁꯨ ꯆꯦꯟꯕꯒꯤ ꯃꯑꯣꯡꯗ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯏꯟꯅꯔꯛꯂꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯎꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛꯀꯁꯨ ꯃꯌꯨꯝ ꯇꯥꯟꯅ ꯆꯦꯜꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯠꯂꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯆꯦꯜꯂꯛꯄꯅ ꯏꯜ ꯆꯤꯡꯍꯧꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯃꯗꯨꯗꯒꯤ ꯐꯅ ꯌꯥꯝꯅ ꯂꯥꯞꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯗ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯀꯟꯅ ꯆꯦꯜꯂꯛꯄꯗꯒꯤ ꯃꯌꯨꯝ ꯐꯥꯎꯕꯗꯤ ꯌꯧꯖꯔꯤ ꯃꯥꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯅꯥꯊꯣꯏꯕꯨ ꯀꯧꯏ ꯊꯣꯏꯕꯅ ꯀꯧꯕ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯊꯣꯏ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯦ ꯃꯗꯨꯗ ꯊꯣꯏꯕꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯒ ꯆꯦꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯈꯤ ꯃꯗꯨꯗ ꯊꯣꯏꯕꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯂꯩꯀꯥꯏꯁꯤꯁꯨ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯁꯨ ꯑꯁꯨꯛ ꯌꯥꯝꯅ ꯉꯜꯂꯤꯕꯁꯤda ꯂꯣꯏꯅ ꯌꯨꯝꯗ ꯆꯪꯅꯔꯛꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯦꯕ ꯃꯃꯥꯡꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯏꯆꯦ ꯃꯦꯝꯆꯥꯁꯨ ꯀꯩꯊꯦꯜꯗꯒꯤ ꯉꯟꯅ ꯍꯜꯂꯛꯑꯦꯅ ꯈꯜꯂꯦꯕ ꯑꯩꯅ ꯃꯗꯨꯗ ꯊꯣꯏꯕꯅ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯁ ꯑꯩ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯁꯅꯥꯊꯣꯏꯅ ꯐꯔꯦꯁꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩ ꯆꯥꯛ ꯊꯥꯡꯗꯣꯔꯛꯑꯒꯦꯀꯣ ꯐꯤꯔꯣꯜꯗꯣ ꯍꯣꯡꯗꯣꯛꯄꯤꯔꯣ ꯍꯣꯏꯗ ꯊꯥꯡꯗꯣꯔꯛꯎꯔꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯃꯈꯣꯏ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯁꯅꯥꯊꯣꯏꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯉꯁꯥꯏꯒꯤ ꯏꯟ ꯆꯤꯡꯗꯝꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯨꯝ ꯈꯟꯅ ꯇꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯕꯗ ꯊꯣꯏꯕꯗꯨ ꯊꯕꯛ ꯁꯣꯇꯤꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯆꯠꯇ꯭ꯔꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯀꯧꯏ ꯇꯥꯗ ꯍꯣ ꯇꯥꯗ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯅꯤ ꯏꯇꯩꯃ ꯍꯣ ꯏꯇꯩꯃꯧ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯦꯝꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯕꯨꯙ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯩꯃꯥ ꯊꯣꯏꯕ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯂꯥꯎ ꯀꯥꯈꯠꯂꯧꯅꯦ ꯐꯝꯃꯨ ꯂꯥꯎꯅ ꯁꯤꯗ ꯊꯣꯏꯕꯅ ꯍꯣꯏ ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ ꯏꯇꯩꯃ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯂꯥꯛꯆꯔꯤꯕꯅꯤ ꯃꯗꯨꯗ ꯃꯦꯝꯆꯥꯅ ꯍꯪꯉꯣ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣꯅꯦ ꯑꯁꯨꯝꯅ ꯍꯪꯕꯗ ꯊꯣꯏꯕꯅ ꯏꯇꯩꯃ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯑꯁ꯭ꯋꯥꯏ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯂꯧꯕꯨꯛꯇꯣ ꯃꯁꯤ ꯍꯥꯏꯔꯒ ꯉꯔꯥꯡ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯇꯝꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃꯁꯨ ꯉꯔꯥꯡꯗꯤ ꯉꯟꯇꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄ ꯃꯥꯜꯂꯤ ꯅꯅꯥꯎꯄꯤꯅ ꯇꯝꯕꯗꯒꯤ ꯇꯥꯕꯅꯤꯀꯣ ꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯕꯨꯙ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯨꯟꯅ ꯌꯦꯡꯅꯩ ꯃꯗꯨꯗ ꯊꯣꯏꯕꯅ ꯀꯩꯗꯧꯔꯦ ꯇꯥꯗ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯕꯨꯙꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤ ꯂꯤꯔꯛꯂꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯁꯤꯗ ꯋꯥꯈꯜ ꯆꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯤꯁꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯃꯃꯤꯡ ꯑꯕꯦꯁꯅꯥ ꯀꯧꯏ ꯃꯍꯥꯛ ꯏꯜ ꯆꯤꯡꯕꯁꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯅꯣꯡꯕꯨ ꯍꯦꯛ ꯆꯨꯔꯛꯄ ꯏꯁꯤꯡ ꯊꯨꯝꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯂꯧꯕꯨꯛ ꯑꯗꯨꯗ ꯍꯦꯛ ꯏꯜ ꯆꯤꯡꯏ ꯑꯗꯨꯕꯨ
ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯀꯥꯏ ꯂꯥꯟꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯩꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯝꯃꯟꯈꯤꯕꯅꯅꯦ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯡꯕꯗꯨ ꯊꯧꯑꯣꯏꯔꯝꯗꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯏꯁꯤꯡꯅ ꯄꯨꯡꯊꯨꯝ ꯊꯨꯝꯈꯤ ꯂꯧꯕꯨꯛꯇꯨꯁꯨ ꯏꯁꯤꯡꯅ ꯄꯤꯛ ꯊꯜꯂꯤ ꯃꯗꯨꯗ ꯅꯨꯄꯤꯗꯨ ꯏꯜ ꯆꯤꯡꯕ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯏꯜ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯏꯜ ꯑꯗꯨꯒ ꯃꯥꯒꯤ ꯇꯨꯡꯒꯣꯜ ꯑꯗꯨꯒ ꯄꯥꯏꯗꯨꯅ ꯊꯣꯛꯀꯦ ꯇꯧꯕꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩ ꯃꯪ ꯅꯨꯡꯉꯥꯏꯇꯦ ꯆꯠꯈ꯭ꯔꯅꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅꯅꯦ ꯃꯀꯨ ꯃꯪꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯆꯠꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤꯗꯨ ꯏꯜ ꯆꯤꯡꯂꯤ ꯃꯗꯨꯗ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯂꯥꯛꯏ ꯃꯐꯝꯗꯨ ꯂꯝꯍꯥꯡꯒ ꯈꯔ ꯑꯣꯏꯕꯒ ꯃꯤ ꯑꯃꯠꯇꯁꯨ ꯆꯠꯇꯦ ꯃꯇꯝꯗꯨ ꯄꯨꯡ 12 ꯇꯥꯕꯗꯒꯤ ꯃꯤ ꯑꯃꯠꯇ ꯆꯠꯇ꯭ꯔꯤꯕꯅꯤ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯕꯦꯁꯅꯥꯗ ꯏꯜ ꯆꯤꯡꯂꯤꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯕꯦꯁꯅꯥꯅ ꯍꯣꯏ ꯇꯥꯗ ꯏꯜ ꯆꯤꯡꯂꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯨꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯕꯦꯁꯅꯥꯗ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯅꯁꯛꯁꯨ ꯐꯖꯩ ꯀꯔꯤ ꯆꯥꯒꯦ ꯑꯁꯨꯝꯅ ꯍꯪꯕꯗꯨꯗ ꯑꯕꯦꯁꯅꯥꯅ ꯀꯔꯤ ꯆꯥꯒꯦꯅ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯆꯠꯈ꯭ꯔꯣ ꯃꯁꯤ ꯍꯥꯏꯔꯒ ꯍꯦꯛ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯅꯨꯄꯥ ꯑꯃꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯗꯨꯗ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯑꯕꯦꯁꯅꯥꯕꯨ ꯂꯧꯕꯨꯛꯇꯨꯃꯛꯇꯗ ꯃꯅꯤꯡ ꯇꯝꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯏꯜ ꯊꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯀꯣꯛ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯝꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕꯅꯤꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯆꯣꯏꯔꯒ ꯂꯩꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯕꯨꯙꯅ ꯋꯥꯔꯤ ꯂꯤꯔꯛꯄ ꯑꯗꯨꯗ ꯊꯣꯏꯕꯅ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯕꯨ ꯄꯣꯠꯂꯣꯏꯈꯤꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯕꯨꯙꯅ ꯃꯁꯥꯕꯨꯗꯤ ꯄꯣꯠꯂꯣꯏꯈꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯣ ꯂꯩꯔꯝ ꯂꯦꯝꯖꯧꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦꯅꯦ ꯃꯗꯨꯗ ꯊꯣꯏꯕꯅ ꯑꯗꯨ ꯃꯥꯏꯕꯒꯗꯤ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯇꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯑꯃꯥꯏꯕ ꯁꯟꯖꯣꯏ ꯀꯧꯕ ꯑꯃ ꯇꯥꯟꯅꯔꯤ ꯃꯍꯥꯛꯇꯣ ꯑꯃꯥꯏꯕꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯥꯝꯐꯩꯗ ꯆꯠꯈꯤ ꯑꯇꯣꯞꯄ ꯑꯃꯥꯏꯕꯁꯤꯡꯒꯁꯨ ꯀꯌꯥꯔꯛ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯍꯨꯝꯅꯤ ꯁꯨꯕꯗꯅꯦ ꯑꯃꯨꯛ ꯍꯦꯛꯇ ꯇꯧꯔꯛꯏ ꯑꯗꯨꯅ ꯃꯥꯏꯕ ꯁꯟꯖꯣꯏꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯉꯥꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯣꯏꯕꯗꯣ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯕꯦꯁꯅꯥꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤ ꯈꯦꯂꯦꯟ ꯆꯥꯎꯕ ꯑꯃꯗꯤ ꯗꯤꯅꯦꯁ ꯌꯨ ꯊꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯏꯜ ꯆꯤꯡꯂꯒ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨ ꯂꯧꯕꯨꯛ ꯃꯄꯥꯗꯨꯗ ꯇꯝꯅꯩ ꯍꯥꯏꯅꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯅ ꯐꯩꯀꯣ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯍꯦꯔꯥ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯃꯥꯅ ꯃꯋꯥ ꯂꯧꯗꯦ ꯃꯥꯅ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯅꯈꯣꯏ ꯎꯔꯤ ꯅꯠꯇ꯭ꯔꯣ ꯎꯔꯤ ꯅꯠꯇ꯭ꯔꯕ ꯃꯗꯨꯗ ꯑꯃꯨꯛ ꯗꯤꯅꯦꯁꯅ ꯆꯨꯝꯃꯤ ꯃꯋꯥ ꯂꯧꯗꯦ ꯃꯍꯥꯛꯅ ꯏꯇꯥꯎꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯣ ꯃꯤ ꯎꯁꯤꯠꯇꯕꯅꯤꯅꯦ ꯃꯗꯨꯗ ꯃꯅꯤꯗꯨ ꯀꯟꯅ ꯅꯣꯛꯏ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯂꯧꯕꯨꯛꯇꯨꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯅꯩ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯣꯛꯂꯤꯉꯩ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃꯅ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯃꯗꯨꯗ ꯃꯅꯤꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯍꯩ ꯅꯈꯣꯏꯕꯨ ꯅꯨꯄꯤ ꯑꯃꯅ ꯀꯞꯂꯤꯕꯁꯤ ꯇꯥꯗ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯪꯉꯤ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯗꯤꯅꯦꯁꯅ ꯍꯦꯔꯥ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯀꯞꯄꯅꯣ ꯅꯪ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤ ꯃꯗꯨꯗ ꯃꯅꯤꯅ ꯑꯃꯨꯛ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯣꯛꯀꯥꯁꯦ ꯆꯥꯛꯑꯦꯗ ꯃꯗꯨꯗ ꯆꯥꯎꯕꯅ ꯂꯧꯕꯨꯛ ꯂꯣꯝꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯦꯍꯦ ꯃꯁꯤ ꯃꯁꯛꯁꯨ ꯐꯖꯕ ꯃꯥꯜꯂꯤ ꯃꯌꯥꯝ ꯆꯠꯁꯤ ꯆꯥꯟꯁ ꯑꯝꯇ ꯌꯦꯡꯂꯨꯁꯤ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯀꯗꯥꯏꯅꯣꯅꯦ ꯑꯥꯗꯒꯤꯁꯤꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯃꯔꯤꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯒ ꯈꯦꯂꯦꯟꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯁꯛꯁꯨ ꯑꯗꯨꯝ ꯐꯖꯩ ꯑꯗꯩ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯪꯕꯨ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯗ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯏꯊꯟꯇ ꯌꯨꯝ ꯍꯟꯕꯁꯤ ꯀꯤꯕꯗꯒꯤ ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯈꯦꯂꯦꯟꯅ ꯃꯈꯣꯏ ꯊꯤꯜꯂꯝꯂꯒꯦ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯣ ꯇꯥꯞ ꯂꯥꯞꯅ ꯄꯥꯏꯔꯒ ꯆꯤꯡꯒꯦ ꯍꯦꯛ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯃꯨꯁꯤꯟ ꯃꯨꯅ ꯃꯈꯨꯠꯇꯣ ꯏꯁꯤꯡ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯇꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯦꯂꯦꯟꯗꯣ ꯍꯣꯏ ꯃꯥ ꯍꯥꯏꯅ ꯂꯥꯎꯈꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯅꯨꯄꯤꯗꯣ ꯃꯃꯤꯠ ꯏꯔꯪ ꯂꯪꯂꯒ ꯍꯧꯗꯣꯡꯒꯤ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯃꯗꯨꯗ ꯈꯦꯂꯦꯟꯗꯣ ꯑꯃꯨꯛꯀꯁꯨ ꯍꯣꯏꯃꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯣ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯈꯤ ꯃꯁꯤꯗ ꯆꯥꯎꯕꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯕꯗ ꯂꯧꯕꯨꯛꯇꯨꯗ ꯀꯨꯝꯊꯈꯤ ꯃꯗꯨꯗ ꯆꯥꯎꯕꯒꯤ ꯃꯇꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯂꯒ ꯆꯥꯎꯕ ꯉꯥꯏꯈꯨꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯆꯥꯎꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯩꯊꯣꯛꯑꯒ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯍꯧꯖꯤꯛꯇ ꯃꯉꯣꯟꯗ ꯀꯧꯔꯛꯄ ꯅꯨꯄꯤ ꯑꯗꯣ ꯃꯉꯛ ꯊꯦꯛꯇꯣꯛꯑꯒ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯒ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯆꯥꯎꯕꯒꯤ ꯃꯊꯕꯥꯛꯇ ꯈꯣꯛꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯀꯥꯎꯔꯛꯈꯤ ꯃꯗꯨꯗ ꯆꯥꯎꯕꯗꯣ ꯅꯥꯃꯟꯕꯗꯒꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯩꯅꯥ ꯈꯥꯡꯉꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯧꯕꯨꯛꯇꯨꯒ ꯇꯥꯏꯅꯕ ꯇꯨꯔꯦꯜꯂꯣꯝꯗ ꯄꯨꯊꯔꯛꯂꯒ ꯃꯀꯣꯛ ꯑꯗꯣ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯅꯤꯁꯨ ꯃꯥꯅ ꯆꯦꯜꯂꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯌꯥꯎꯔꯛꯇꯕ ꯑꯗꯨꯗ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯃꯅꯤꯗ ꯃꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯗꯨꯗ ꯃꯅꯤꯗꯨ ꯀꯧꯔꯛꯂꯤꯕ ꯑꯗꯣꯝꯗ ꯐꯠ ꯌꯦꯡꯉꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯂꯦꯞꯂꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯗꯤꯅꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯇꯩꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯑꯁꯣꯝꯗ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯃꯅꯤꯅ ꯑꯗꯨꯗꯤ ꯆꯠꯂꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯂꯧꯕꯨꯛꯂꯣꯝꯗ ꯂꯥꯛꯂꯤ ꯃꯗꯨꯗ ꯃꯅꯤꯅ ꯈꯪꯍꯧꯗꯅ ꯗꯤꯅꯦꯁꯇ ꯌꯦꯡꯕꯗꯗꯤ ꯗꯤꯅꯦꯁꯇꯣ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯣꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯉꯛ ꯑꯗꯣ ꯊꯦꯛꯇꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯃꯅꯤꯗꯣ ꯆꯦꯟꯕ ꯁꯨꯡꯉꯝꯗ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯀꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯂꯒꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯤꯅ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯈꯣꯏꯔꯨꯝꯗꯨꯅ ꯀꯞꯂꯛꯂꯤ ꯃꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯟꯅ ꯅꯣꯛꯂꯒ ꯀꯟꯕꯤꯕ ꯅꯈꯣꯏꯕꯨ ꯑꯩꯅ ꯀꯟꯕꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯀꯟꯅ ꯅꯣꯛꯂꯒ ꯃꯅꯤꯗꯨ ꯃꯥꯒꯤ ꯁꯔꯨ ꯁꯌꯥꯡ ꯄꯨꯝꯅꯃꯛ ꯊꯨꯗꯦꯛꯈꯤ ꯑꯗꯨꯒ ꯃꯉꯛ ꯂꯩꯊꯠꯇꯨꯅ ꯍꯥꯠꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯗꯤꯅꯦꯁ ꯃꯌꯨꯝꯗꯕꯨ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯆꯥꯎꯕꯅ ꯀꯧꯔꯛꯈꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯥꯎꯕ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯗꯣꯝꯗ ꯆꯦꯜꯂꯨꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨ ꯍꯪꯉꯛꯄꯗ ꯆꯥꯎꯕꯅ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯁꯤꯗ ꯂꯦꯞꯄꯒ ꯂꯩꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯈꯦꯂꯦꯟꯒ ꯃꯅꯤꯒꯗꯤ ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯤ ꯃꯗꯨꯗ ꯆꯥꯎꯕꯅ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤ ꯏꯕꯥꯅꯤꯁꯨ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯗꯤꯅꯦꯁꯀ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ ꯃꯗꯨꯗ ꯗꯤꯅꯦꯁꯅ ꯆꯥꯎꯕꯗ ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯄꯨ ꯄꯨꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯍꯪꯉꯛꯄꯗ ꯆꯥꯎꯕꯅ ꯂꯧꯕꯨꯛꯇ ꯂꯣꯏꯅ ꯐꯝꯂꯒ ꯂꯩꯍꯧꯏ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯤꯅꯦꯁꯇꯨ ꯆꯤꯡꯅꯔꯛꯂꯗꯨꯅ ꯃꯥꯅ ꯆꯥꯎꯕꯗ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗꯗꯤ ꯆꯥꯎꯕꯗꯣ ꯃꯉꯛ ꯇꯦꯛꯂꯒ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯗꯤꯅꯦꯁ ꯑꯃꯨꯛꯇꯪ ꯂꯥꯎꯔꯝꯂꯒ ꯁꯣꯔ ꯊꯤꯡꯒꯠꯂꯒ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯦ ꯃꯗꯨꯗꯒꯤ ꯗꯤꯅꯦꯁ ꯑꯗꯨꯝ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯠꯂꯕ ꯃꯇꯨꯡ ꯉꯥꯛꯇꯪ ꯂꯩꯔꯒ ꯈꯦꯂꯦꯟꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯅꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯚꯥꯏ ꯃꯣꯏ ꯑꯅꯤꯗꯤ ꯍꯥꯏꯅ ꯍꯪꯉꯛꯂꯤ ꯃꯗꯨꯗ ꯃꯅꯤꯅ ꯃꯈꯣꯏ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯈꯦꯂꯦꯟꯅ ꯑꯁ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯇꯥꯡ ꯆꯥꯗꯅꯅꯦ ꯐꯥꯒꯤ ꯇꯧꯔꯅꯨ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯗꯨ ꯃꯃꯥꯏ ꯇꯨꯡꯂꯣꯝꯗꯒꯤ ꯂꯣꯡꯊꯦꯛ ꯊꯦꯛꯑꯒ ꯈꯦꯂꯦꯟꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯑꯩꯒ ꯌꯨꯝꯗ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯂꯥꯛꯑꯣꯗꯅ ꯂꯥꯛꯑꯣ ꯃꯁꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯈꯦꯂꯦꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ ꯑꯗꯨꯒ ꯆꯦꯟꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯉꯁꯥꯏ ꯆꯥꯎꯕꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯈꯦꯂꯦꯟꯁꯨ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯃꯀꯣꯛ ꯅꯝꯁꯤꯜꯂꯒ ꯍꯥꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯈꯥꯛꯅ ꯅꯣꯛꯂꯒ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝꯅ ꯈꯦꯂꯦꯟ ꯆꯥꯎꯕ ꯃꯅꯤ ꯑꯃꯗꯤ ꯗꯤꯅꯦꯁꯅ ꯁꯤꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯑꯃꯥꯏꯕ ꯁꯟꯖꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯗꯨꯗ ꯃꯌꯥꯝꯅ ꯁꯟꯖꯣꯏꯕꯨ ꯀꯧꯕ ꯂꯥꯛꯏ ꯃꯗꯨꯗ ꯁꯟꯖꯣꯏꯅ ꯃꯌꯥꯝꯗ ꯑꯩ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯟꯖꯣꯏ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯂꯧꯕꯨꯛ ꯃꯇꯥꯏ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯂꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯥꯛꯇꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯃꯔꯛꯇꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏꯁꯨ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯥꯏꯕ ꯁꯟꯖꯣꯏꯅ ꯂꯥꯏ ꯈꯣꯏꯔꯨꯝꯕ ꯍꯧꯔꯛꯂꯤ
machinda lairon khara soli maruda abe sanagi thawai ado thorakli nupi aduna thulakpada thoidokpa akiba kaisu tawkhidi maduda maiba aduna nupi aduda hangi hai karigino nangna mayam asibu asuk yamna wahalibase naha na pawlibasi karino asumna hanglobada abe sanana haujikti aina nakhoibu wahalaroi aigi apamba fangle punamak pangthokre nakhoina aigi il amati tungoldo mai thadokpiyu amati aigi ipuroibato section na layingbiyu madun aigi apenba wajragi masi haramlaga mangkhre marudagi amaibado lai khoirambado loisilli aduga amaiba aduna hari hai hai nakoi kana kana no khara nupi aduna singlamba il aduga tungol aduga porau hai nakoi khangba khara chalu asi haibadagi nupa amana sienduna lawrore aduga tungol amadi il ado porakle maruda amaiba aduna il amadi tungol ado mai thadokhi aduga abiya sanagi nupa adusu phajana layeng bikhi masigi matungdagidi thoibasu office satpata ayat arpan karisu torokhidrei aduga khungi miyam amasung thoiba amadi sana thoi makhoisu makhoigi masa ani aduga nungaina pankhi wari asi matang asida loijari wari asida soikhiba langkhiba wahi wata khibik tabiriba singna pukchel sauna ngakpigani mayam boroibada amukka hana khoirumjari mathanggi wari si amuk mayam punna taminasi mayambu ikok nona khoirumjari ngasisu mayamgi nungainabagidamak manipuri horror story amamuk puduna lakjari horror story asigi maming ai ithanta sijararoi wari asi hingliba amadi sikraba kanagumbi amattaga marinejadi ai bana wakhana sagacharaga tabiriba singi ngak pothanabagida semjaba warini haujik mayamda khudol tamjari manipuri horror story ai ithanta sijararoi boboy haujik class 10 kariba nupa masani mahaksi lairik pababodi mamanaba pullaga thaurem warem tawbana hena pamjaba miyuini mahak haujik school boarding da leiduna 10 gi exam asibu mai paknganaba honariba bisakni numitu nong haipet su suba nusisu adum khara kantak siliba matamni numittugi numda wairamda makoi satra mayamama lairik pari phansang amada makoi ahum phamduna pungning sangna panari school boarding adu da leriba warden du yamna sathiba wajani karigumba asoiba amata uba yati punishment sauna pi satra satri singna saba kulik singdu loina phenghanba adu natraga makhoina yumdagi porakpa tarang adu da magi phi punama hapsillaga mananganda posillaga school gi akoiba adu da selenba asigumba awa ba punishment pi masina satra singado yamna kini adupu warden adugi asoiba amana numidang hek oipaga uirakpa asini maramasina mahan uiringaida satra singna wari watai saraduna langthoi asumna numitusu warden ado uirambadagi tumthakrei warden tumkhre khangbadagi boboina thabal hai mangal jawdaba thabal tabro as kayamuk torge amtala khinuko khara sajau haibagi wani yadre tuna phagi tawune khara piro tanja adutta kamalsu kadai saminaba hawgani puminnaba lumbani aduna saminase puminnadrasu yaidana kamal nang siriba iyaw hek yarodana ase asumna makhoi ahumdo tuminna sajan chari lariba mayamduna noina tawidubu kaino taw chau oja tak thuaga phuhangeba hera temba tawso haiba chauso haiba duga oja tak thuaga phuhange so haiba
Madubu mirolo chirolo Boboy waduda mayam wa wan no I Makoy na nokpa aduda warden do taraduna prap lai aduga Hai larik pau haraga sida nuga mulai rabra ha Maduda Boboy na sar sumdo buni tiembana uibaduda aina sar la e haijin naraga lepkat hanbane aduda aikhoi mayam nokpani da sar natrane kamal ha mane sar aikhoi nokpani Hai Boboy larik tamai wonsilu ngausin nagaru handaka langa adina school gi playground sidana nungan di phawba uppa lehengedabani asi hairam laga warden do chatkhri maduda kamalna Boboy kayo nangna sarda amuk kesiliduna hoi mahi kesandradi jawjaw khumradi sida umisi paithoroidro apang sidi hoi ne sumini saita oiba akhoi bai Boboy se bura bijan do ni he asumna waris naduna matam kaya hokri matam nati asum hokibana exam gi matam moisilakli exam tawgadaba numit 13 ni khaktamak ngaisilakli numidang gi matam ni pung ama tarakli Boboy amadi makhoi mamanaba nupa manga Boboy ga punna taruk ikoi na phamli ka adugi mai punna maksu muthatli ikoi na phamli ba makhoi taruk adugi mamangda kendal ama thali aduga si amagi mamaida chakhai ani singduna ka mari thoklei haibati plus ki mawongda aduga chuthek tana yes no haina thaduna thamli masidagi Boboy na bai maya nuko yam lang kanuko horene spiritu he thulokpaga ekhoidana sawum uma pirakani maruda nuko kanam tal kiba yati ko as khange kai dorake sachat hawro pathi ngang leire hai kamal butman ba hore noina prang tor adi aidani phudu se kainu khangdi tumin layuko ai kaurage Charlie are you here Charlie are you here asumna hanjin kaurabasu karimata toroktri maduda thabalna hera ur paroidaba thabak thuok mo chalu ada asi hairam laga phamung changki maduda mamanaba ate yasu Boboy kauro la kan da hairo ko hakoi changi asumna hairam laga mathang changna khri maduda Boboy na hera sibu ai thantagi ada tairo tumani yesu asi hairam laga mahaksu tumba changki asumna makhoi mamanabasing aduga loinana Boboy su tumkhri masigi matung ngaihak leiraga makhoina thalamba candle do tapna asum loisillaklaga makhoina yes no iramba si aduda wairaktuna mai chatakhi maduda kamalna uiri hagulakpada makhoina tumliba phamung ado maina sakpa khara hauduna leiramlei maduda kamalna mai chae haiduna koilau lawrakhi masidagi mamanabasing adusu phuk haugatnaraklei maduda maina ngarang chaambaduda makhoisu koilang langduna koilau lawnara I adumna koilau lawrakpa aduda warden su taraduna selakhi somduna Boboy na makhoigi thaganaba thamba batal le yauriba ising ado mai aduda haijinduna muthatnaba honari maduda warden su yokshillaktuna makhoigi bathroom gi syntax ta yauriba ising ado lawuraga ising haijinki asumna mai chakpa adudi kalhokhi masigi matung thodok asi karamna thokibano haiduna hanglakhi maruda satrasing aduna aikhoi lai khoirambagi candle thambado muthal hawdre adudagi ni haina khumjinki adubu mai chakpagi thodok aduta thabal amati bobigi phirol phajuk maina jamna sakhi maramasina makhoi anidi Boboy bu yamna sawniki adubu makhoi punna tawkhiba thabaknina Boboy da taisenbadi ngamkhide asumna numituma warden mai phajana season no haina sairamlaga masu magi kada sangkhri maruda Bobina uisu urutaba lai korini gaina napada thora ani si phaju si phirol si mai lone saeba se masi chaknaba kawba lai tareba Boboy wa amata haiti tuminna lei maruda thabalna aisu hayengdagi ri yumda oina leirani kok chakpa mi ga leiminadina ekhoi ga se apun si telani maruda kamalna yare kai dorage ekhoi puna tawmina khiba thabak ngatro soira kandana kaigi amada thangin darino yare kamal nangna Bobigi wa samna ngang sibu sajin khara pija bairo thabal nang wa dudi kaino ha nang ba mese kaino ba
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕ ꯍꯧꯔꯛꯏ ꯃꯗꯨꯗ ꯃꯌꯥꯝꯅ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯣꯏꯁꯤꯗꯤꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯨꯅꯕꯗꯣ ꯈꯥꯝꯗꯣꯛꯅꯈꯤ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯕꯣꯕꯤ ꯑꯃꯗꯤ ꯊꯥꯕꯜ ꯇꯣꯉꯥꯟꯅ ꯇꯨꯝꯈꯤ ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯕꯣꯕꯣꯏꯗ ꯈꯠꯅꯕ ꯑꯗꯨꯝ ꯍꯧꯕ ꯍꯧꯔꯛꯈꯤ ꯍꯌꯦꯡꯗꯒꯤ ꯑꯦꯛꯖꯥꯝ ꯍꯧꯔꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯊꯦꯡꯂ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯅꯈꯤ ꯃꯗꯨꯗ ꯕꯣꯕꯤꯅ ꯚꯥꯏ ꯊꯥꯕꯜ ꯑꯩꯈꯣꯏꯗꯤ ꯉꯥꯎꯁꯤꯟꯅꯕ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯅꯤꯅ ꯑꯦꯛꯖꯥꯝꯁꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯍꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯣꯍꯧꯔꯣꯗꯅ ꯕꯦꯟꯗꯔ ꯐꯝꯃꯒ ꯂꯩꯔꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯏ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯕꯣꯕꯣꯏꯗꯅꯤ ꯍꯥꯏꯕ ꯕꯣꯕꯣꯏꯁꯨ ꯈꯪꯏ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯂꯝꯖꯦꯜ ꯖꯥꯡꯕ ꯅꯥꯄꯜ ꯆꯥꯎꯕ ꯊꯤꯕꯗꯒꯤ ꯂꯝꯖꯦꯜ ꯇꯞꯄ ꯊꯦꯡꯒꯨꯅ ꯂꯝꯖꯦꯜ ꯊꯣꯏꯕꯒꯤ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯉꯛꯏꯗ ꯃꯗꯨꯗ ꯕꯣꯕꯤꯅ ꯚꯥꯏ ꯊꯥꯕꯜ ꯉꯍꯥꯟꯅꯦ ꯑꯩꯅ ꯌꯨꯝꯗ ꯐꯩꯖꯨꯞ ꯂꯧꯕ ꯆꯠꯄꯗꯣ ꯐꯩꯖꯨꯞꯇꯤ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯐꯩꯖꯨꯞ ꯂꯧꯕ ꯆꯠꯄꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯐꯣꯟꯗꯅꯦ ꯊꯦꯡꯒꯨ ꯊꯣꯡꯉꯒ ꯆꯥꯕꯒꯤ ꯌꯦꯡꯉꯛꯏ ꯑꯁ ꯍꯥꯎꯗꯧ ꯃꯥꯜꯂꯤꯕꯣ ꯆꯣꯞ ꯆꯣꯞꯀ ꯆꯥꯔꯗꯅ ꯃꯗꯨꯗ ꯊꯥꯕꯜꯅ ꯑꯗꯨꯗꯤ ꯚꯥꯏ ꯊꯦꯡꯒꯨꯁꯤ ꯄ꯭ꯂꯦꯌꯥꯔ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯏꯟꯖꯥꯡ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯤꯛ ꯊꯤꯛ ꯅꯣꯛꯏ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯑꯦꯛꯖꯥꯝ ꯆꯠꯈꯤ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡ ꯑꯗꯨ ꯌꯧꯕꯗ ꯕꯣꯕꯤꯒ ꯊꯥꯕꯜꯒꯗꯤ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯕꯣꯕꯣꯏ ꯐꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯕꯤꯒ ꯊꯥꯕꯜꯒꯗꯤ ꯇꯥꯟꯅꯗꯨꯅ ꯏꯈ꯭ꯔꯦ ꯑꯗꯨꯒ ꯕꯣꯕꯣꯏꯗꯤ ꯇꯥꯟꯅꯐꯝ ꯂꯩꯔꯝꯈꯤꯗꯦ ꯍꯣꯏ ꯃꯅꯥꯛꯇ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩ ꯑꯗꯨꯕꯨ ꯕꯣꯕꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯕ ꯀꯃꯜ ꯍꯣꯏꯗꯤ ꯄꯨꯟꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯕꯣꯕꯣꯏ ꯌꯥꯝꯅ ꯋꯥꯅ ꯏꯈꯤ ꯑꯁꯨꯝꯅ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝꯗꯣ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯔꯛꯇꯨꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯕꯣꯕꯣꯏꯗꯤ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯊꯥꯖꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯀꯃꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯀꯃꯜꯅ ꯇꯧꯗꯅꯕ ꯍꯥꯏꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯕꯣꯕꯣꯏ ꯌꯥꯝꯅ ꯆꯔꯥꯡꯅꯈꯤ ꯑꯗꯨꯕꯨ ꯕꯣꯕꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯑꯗꯨ ꯌꯥꯎꯔꯛꯈꯤꯗꯦ ꯕꯣꯕꯣꯏ ꯊꯥꯕꯜ ꯑꯃꯗꯤ ꯕꯣꯕꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯀꯥꯏꯒꯤ ꯂꯧꯕꯨꯛ ꯃꯅꯥꯛꯇ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯃꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯦ ꯕꯣꯕꯣꯏ ꯑꯃꯗꯤ ꯊꯥꯕꯜꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯕꯣꯕꯣꯏꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕꯣꯕꯣꯏ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯕꯣꯕꯣꯏ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯍꯩꯕꯣꯡ ꯑꯗꯣ ꯇꯝꯅꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯕꯣꯕꯣꯏꯗꯨ ꯃꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯁꯥ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤ ꯑꯁ ꯀꯅꯥꯅꯣꯝꯇꯪ ꯂꯥꯛꯑꯗꯤ ꯅꯤꯁꯥ ꯈꯥꯏꯒꯦꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯇꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯂꯥꯏ ꯑꯗꯨꯅ ꯕꯣꯕꯣꯏꯕꯨ ꯊꯤꯔꯛꯄꯗꯣ ꯕꯣꯕꯣꯏꯅ ꯎꯈꯤ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯑꯁ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯀꯥꯏꯗ ꯂꯣꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯀꯣꯏꯂꯩ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏ ꯍꯥꯏ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯣ ꯍꯥ ꯑꯩ ꯅꯪ ꯊꯤꯕ ꯌꯥꯝ ꯋꯥꯏꯀꯣ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯤꯜꯂꯣ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯅꯪ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯆꯠ ꯑꯋꯣꯡꯗ ꯀꯤꯍꯜꯂꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯀꯣ ꯑꯁ ꯌꯥꯔꯦ ꯏꯌꯥꯝꯕ ꯑꯁ꯭ꯋꯥꯏ ꯆꯠꯈ꯭ꯔꯣꯆꯣ ꯍꯌꯦꯡ ꯃꯇꯝꯗꯨ ꯌꯧꯔꯒꯗꯅꯦ ꯊꯦꯡꯅꯁꯤ ꯀꯩꯅꯣ ꯏꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯃꯅꯝꯅ ꯃꯔꯣꯝ ꯅꯝꯊꯤꯔꯤꯕ ꯑꯁ꯭ꯋꯥꯏ ꯆꯠꯂꯣ ꯍꯥꯏ ꯅꯝꯊꯤꯕ ꯑꯩꯅ ꯅꯪ ꯄꯨꯕꯤꯗ꯭ꯔꯕꯗꯤ ꯁ꯭ꯋꯥꯏꯗꯅꯦ ꯑꯉꯥꯎ ꯑꯐꯩ ꯁꯥꯔꯒ ꯂꯩꯖꯕ ꯇꯥꯕ ꯈꯪꯉꯕ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯂꯥꯏꯅꯤ ꯀꯥꯏꯅ ꯁꯛꯀꯥꯁꯨ ꯀꯤꯉꯤꯌꯦ ꯆꯥꯝꯅꯦꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯕꯣꯕꯤꯒ ꯊꯥꯕꯜꯒꯗꯣ ꯕꯥꯏꯛ ꯑꯃ ꯇꯣꯡꯗꯨꯅ ꯕꯥꯔꯗꯦ ꯑꯃ ꯌꯥꯎꯔꯨꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯂꯥꯛꯏ ꯃꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯣ ꯅꯕꯥꯅꯤ ꯂꯥꯛꯑꯦꯗꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗ ꯑꯁꯤ ꯈꯜꯂꯒ ꯕꯣꯕꯤꯅ ꯊꯧꯔꯤꯕ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯡꯂꯤꯕ ꯊꯥꯕꯜꯅ ꯚꯥꯏ ꯑꯁꯤꯒꯤ ꯍꯩꯕꯣꯡꯁꯤꯗꯅꯤ ꯕꯣꯕꯣꯏꯅ ꯑꯥꯎꯠ ꯑꯣꯏꯈꯤꯕꯗꯣ ꯑꯁ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯍꯥ ꯑꯗꯨ ꯅꯠꯇꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯜꯂꯦꯕ ꯍꯩꯅꯗꯦꯕ ꯃꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯩꯅꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯕꯣꯕꯤꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ
ꯊꯥꯕꯜꯁꯨ ꯉꯛꯅ ꯑꯁ ꯈꯪꯗꯦꯍꯦ ꯒꯥꯔꯤꯗꯣ ꯁꯠ ꯁꯠ ꯊꯧꯔꯣ ꯃꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏꯗꯨꯅ ꯇꯞꯅ ꯊꯧꯗꯥ ꯕꯣꯕꯤꯗꯨ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯥꯕꯜꯅ ꯈꯪꯗꯦꯍꯦ ꯌꯥꯔꯦ ꯑꯩ ꯊꯧꯔꯒꯦ ꯅꯪꯅꯅꯦ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯨꯕꯗꯨꯗꯒꯤ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗ ꯕꯣꯕꯤꯒꯤ ꯊꯋꯥꯏꯅ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯕꯣꯕꯤꯗꯤ ꯀꯤꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯕꯣꯕꯤ ꯑꯃꯗꯤ ꯊꯥꯕꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯕꯜ ꯑꯃꯗꯤ ꯕꯣꯕꯤ ꯒꯥꯔꯤꯗ ꯐꯠ ꯐꯠ ꯀꯥꯈꯠꯂꯒ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯍꯣꯠꯇꯅ ꯊꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯕꯣꯕꯣꯏ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯈꯤ ꯄꯦꯜꯂꯤꯍꯦ ꯃꯈꯣꯏ ꯑꯅꯤꯗ ꯉꯁꯤ ꯉꯥꯏꯍꯥꯛ ꯈꯥꯏꯕꯁꯤꯗꯤ ꯁꯤꯔꯐꯥꯎ ꯍꯦꯛ ꯄꯦꯜꯂꯤ ꯑꯩꯈꯣꯏ ꯊꯋꯥꯏꯁꯤꯕꯨ ꯑꯃꯨꯛ ꯁꯤꯕꯒ ꯌꯥꯗꯕ ꯖꯥꯠꯂꯥ ꯌꯥꯔꯗꯤ ꯁꯤꯗꯣꯛꯀꯦꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯕꯣꯕꯣꯏ ꯃꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯩꯕꯥꯛꯇ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯩꯔꯥꯛ ꯄꯤꯐꯝ ꯁꯪꯂꯦꯟ ꯍꯥꯏꯅ ꯊꯥꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯗꯨꯗ ꯃꯍꯥꯛꯄꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯅꯤꯄꯥ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯍꯩꯗꯨꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯇꯥꯟꯅꯐꯝꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯗꯨ ꯏꯌꯥꯝꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ ꯏꯌꯥꯝꯕꯅꯒ ꯈꯪꯕ ꯂꯩꯕ꯭ꯔꯣ ꯍꯦ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯍꯩ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯤꯔꯛꯇꯧꯗꯤ ꯃꯥꯟꯗꯦ ꯑꯁ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯌꯨꯝ ꯑꯗꯣ ꯌꯧꯔꯛꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯕꯨ ꯄꯨꯔꯛꯄ ꯂꯥꯏ ꯑꯗꯨꯅ ꯕꯣꯕꯣꯏꯗ ꯃꯈꯣꯏꯅ ꯀꯧꯔꯛꯄ ꯉꯥꯏꯌꯨ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯐꯝꯂꯤ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯀꯥꯎꯊꯣꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯁꯨꯇ꯭ꯔꯦꯛ ꯅꯥꯇ꯭ꯔꯦꯛ ꯇꯥꯏ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯂꯥꯏꯃꯨ ꯑꯋꯥꯡꯕ ꯑꯃꯅ ꯇꯅꯗꯨꯅ ꯐꯥꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯐꯧꯕꯤ ꯍꯥꯏꯗꯠꯄꯒꯨꯝ ꯕꯝ ꯕꯝ ꯍꯥꯏꯗꯠꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯂꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯁ ꯁꯤꯔꯝꯗ꯭ꯔꯁꯨ ꯐꯔꯝꯗꯧꯅꯤ ꯑꯩꯉꯣꯟꯗꯅ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯀꯧꯔꯛꯏ ꯃꯗꯨꯗ ꯍꯧꯖꯤꯛ ꯆꯦꯟꯒꯦ ꯇꯧꯕ ꯂꯥꯏꯃꯨꯅ ꯐꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯁꯣꯝꯗ ꯌꯨꯝ ꯃꯅꯨꯡꯗꯅ ꯍꯥꯏ ꯆꯧꯀꯤꯗꯥꯔ ꯁꯤꯔꯥ ꯑꯐꯥꯎꯕ ꯑꯍꯨꯝ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯁꯥꯔ ꯍꯥꯏ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯗꯣ ꯍꯥꯏꯔꯣ ꯁꯥꯔ ꯃꯥꯅꯅꯤ ꯏꯁ ꯀꯔꯤ ꯑꯩꯅꯗꯤ ꯀꯥꯏꯅ ꯈꯦꯂꯦꯗ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯀꯥꯏꯗ ꯇꯧꯔꯤꯕ ꯅꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯣꯔꯗꯔ ꯍꯧꯖꯤꯛ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯊꯪꯖꯤꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯅꯥꯅ ꯍꯧꯕꯅꯣ ꯁꯥꯔ ꯑꯩꯅ ꯍꯧꯔꯨꯕꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯥꯔ ꯐꯩ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯐꯕ ꯈꯟꯕ ꯉꯝꯗꯕ ꯅꯀꯣꯛꯇꯣ ꯍꯧꯖꯤꯛ ꯆꯥꯝꯕ ꯇꯥꯔꯦ ꯍꯥꯏ ꯀꯅꯥ ꯂꯩ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛꯁꯤ ꯑꯃꯨꯛꯇ ꯆꯥꯝꯃꯨ ꯍꯩ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯁꯦꯒꯥꯏꯈꯤ ꯆꯩꯅꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯍꯧꯅ ꯂꯥꯎꯔꯛꯏ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯄꯥꯈꯠꯂꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯗꯨꯗ ꯃꯈꯣꯏꯕꯨ ꯉꯥꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯝꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯐꯝꯊꯩ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯣ ꯃꯀꯣꯛ ꯁꯦꯒꯥꯏꯕ ꯂꯣꯏꯔꯒ ꯕꯨꯔꯣꯡ ꯁꯧꯕ ꯏꯁꯤꯡꯗ ꯃꯀꯣꯛ ꯑꯗꯣ ꯌꯨꯡꯁꯤꯟꯗꯨꯅ ꯃꯀꯣꯛ ꯆꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯃꯗꯨꯗ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯦꯒꯥꯏꯕꯒꯤ ꯆꯩꯅꯥꯅꯤ ꯁꯥꯕꯒꯤ ꯆꯩꯅꯥꯅꯤ ꯀꯟꯅ ꯂꯥꯎꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯟꯅ ꯀꯞꯂꯛꯂꯦ
ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯞꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏ ꯑꯗꯨꯅ ꯍꯥꯏ ꯌꯥꯔꯦ ꯃꯥꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣ, ꯅꯣꯡꯃꯗ ꯆꯩ 10,000 ꯐꯨꯒꯗꯕꯅꯤ ꯑꯗꯨꯒ ꯍꯞꯇꯥ ꯑꯃ ꯃꯀꯣꯛ ꯆꯥꯝꯒꯗꯕꯅꯤꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯣ ꯄꯨꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯊꯣꯛꯏꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯀꯞꯄ ꯌꯥꯔꯣꯏ, ꯍꯦꯛ ꯀꯞꯄꯗ ꯑꯃꯨꯛ ꯍꯟꯅ ꯅꯀꯣꯛ ꯆꯥꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯆꯠꯈꯤ꯫ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯂꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏ ꯅꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯁꯤꯗ ꯊꯥꯡꯅ ꯂꯩꯔꯝꯕꯗꯨ ꯀꯅꯥꯅꯣ? ꯍꯥꯏꯌꯨ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯐꯨꯕꯤꯔꯣꯏ, ꯍꯥꯏꯔꯣ꯫ ꯃꯗꯨꯗ ꯉꯁꯥꯏ ꯆꯦꯟꯒꯦ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔ ꯑꯩꯅꯅꯦ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯅꯪꯅꯅꯦ ꯍꯥꯏꯕ? ꯐꯔꯦ ꯑꯗꯨꯗꯤ ꯁꯦ ꯅꯨꯄꯤꯁꯤꯗ ꯁꯤꯒꯤ ꯑꯊꯧꯕ ꯊꯥꯡꯁꯤꯅꯅꯦ ꯂꯦꯜꯂꯨ꯫ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯦꯜꯂꯨꯅꯦ ꯏꯕꯦꯝꯃ ꯅꯪ ꯁꯥꯎꯅꯨꯍꯩ꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯡꯅ ꯂꯦꯟꯈꯤ꯫ ꯑꯗꯨꯝꯅ ꯂꯦꯜꯂꯨꯕꯗ ꯊꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯣꯏꯅ ꯆꯩꯅꯥ ꯐꯪꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯥꯗꯁꯨ ꯏ ꯂꯦꯞꯇꯅ ꯍꯩꯊꯔꯛꯂꯦ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏ ꯑꯗꯨꯗ ꯑꯩ ꯂꯦꯟꯖꯔꯔꯣꯏ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯂꯥꯏ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯕꯨ ꯊꯥꯡꯅ ꯂꯦꯟꯕꯁꯤ ꯇꯣꯛꯑꯁꯤꯔꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯛꯄꯤꯒꯅꯣ, ꯁꯤꯗ꯭ꯔꯤꯐꯥꯎ ꯂꯦꯟꯕꯤꯌꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯩ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯊꯥꯡꯅ ꯂꯦꯟꯕꯒꯤ ꯆꯩꯅꯥꯗꯣ ꯈꯥꯡꯅ ꯑꯗꯨꯝ ꯂꯦꯜꯂꯤ꯫ ꯃꯗꯨꯗ ꯑꯀꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯂꯥꯏ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯥꯏ ꯅꯤꯄꯥ, ꯁꯤꯔꯕ ꯃꯤ ꯑꯃꯕꯨ ꯀꯃꯥꯏꯅ ꯍꯤꯡꯒꯠꯍꯟꯒꯅꯤ? ꯍꯥꯏꯌꯨ꯫ ꯁꯥꯔ ꯑꯩ ꯈꯪꯖꯗꯦꯕꯨ꯫ ꯑꯗꯨꯗꯤ ꯍꯥꯏ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯤꯅ ꯑꯩ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯔꯒ ꯐꯨ, ꯃꯥꯅ ꯈꯪꯉꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ, ꯑꯗꯨꯒ ꯃꯥꯅ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯕꯒ ꯆꯥꯡꯌꯦꯡ ꯇꯧ, ꯃꯗꯨ ꯁꯣꯏꯔꯕꯗꯤ ꯃꯀꯣꯛ ꯆꯥꯝꯃꯨ꯫ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ, ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 9ꯅꯤ ꯁꯨꯕꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯣ, ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯔꯣ꯫ ꯌꯥꯔꯦ ꯄꯨꯊꯣꯛꯈ꯭ꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯈꯤꯕꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯕꯣꯏꯁꯨ ꯀꯧꯔꯛꯈꯤ꯫ ꯕꯣꯕꯣꯏ ꯃꯁꯥꯗꯨ ꯏꯄꯥ ꯐꯥꯈꯠꯅ ꯆꯪꯉꯛꯏ꯫ ꯃꯗꯨꯗ ꯂꯥꯏꯗꯨꯅ ꯅꯪꯅ ꯀꯃꯥꯏ ꯁꯤꯔꯛꯄ? ꯏꯌꯥꯝꯕ, ꯑꯩꯁꯤ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯏꯊꯟꯇ ꯁꯤꯖꯔꯛꯄꯅꯤ꯫ ꯅꯈꯣꯏ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯄ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯕ꯭ꯔꯣ ꯈꯔ ꯍꯥꯏ, ꯁꯥꯔꯈꯔ ꯍꯥꯏ, ꯏꯌꯥꯝꯕ ꯈꯔ ꯍꯥꯏ, ꯀꯩꯅꯣꯕ ꯁꯤꯕꯣ? ꯁꯦ ꯐꯔꯦ, ꯅꯪꯅ ꯁꯤꯔꯝꯗꯥꯏꯗ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯌꯣꯛꯄꯤꯔꯛꯈꯤꯕ ꯏꯃꯥꯒꯤ ꯂꯃꯟ ꯀꯌꯥꯝ ꯁꯤꯡꯉꯝꯃꯕ? ꯏꯌꯥꯝꯕ ꯑꯩ ꯑꯃꯠꯇ ꯁꯤꯡꯉꯝꯗ꯭ꯔꯦꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯂꯃꯟꯗꯣ ꯁꯤꯡꯅꯅꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯡ KG 300 ꯂꯨꯝꯕ ꯅꯨꯡꯗꯨꯝ ꯑꯃ ꯀꯤꯂꯣꯃꯤꯇꯔ 200 ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯗꯨꯁꯨ ꯅꯁꯥꯒꯤ ꯄꯥꯡꯒꯜꯅ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯊꯦꯂꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯌꯨꯛꯀꯤ ꯆꯠꯄ ꯃꯇꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯨꯡꯗ ꯊꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯐꯥꯎꯕ ꯇꯧꯒꯗꯕꯅꯤ꯫ ꯆꯠꯂꯣ꯫ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏ ꯀꯞꯅ ꯊꯣꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯊꯥ 3 ꯍꯧꯈ꯭ꯔꯦ꯫ ꯕꯣꯕꯣꯏ ꯀꯞꯅ KG 300 ꯂꯨꯝꯕ ꯅꯨꯡ ꯑꯗꯣ ꯊꯥꯡꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤ, ꯑꯗꯨꯕꯨ ꯁꯨꯡꯉꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅꯦ ꯏꯊꯟꯇ ꯁꯤꯖꯔꯔꯣꯏꯀꯣ, ꯃꯌꯥꯝꯁꯨꯅꯦ ꯏꯊꯟꯇ ꯁꯤꯕꯤꯔꯅꯨꯀꯣ, ꯁꯤꯔꯒ ꯃꯩꯆꯥꯛ ꯀꯣꯛꯏ ꯒꯥꯏꯅ ꯃꯩꯆꯥꯛꯇꯨꯝ ꯍꯦꯟꯒꯠꯂꯤ꯫ ꯑꯁꯨꯝꯅ ꯀꯞꯅ ꯕꯣꯕꯣꯏ ꯃꯥꯒꯤ ꯆꯩꯔꯥꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫
ngasisu mayamgi nungainabagidamak Manipuri horror story amamuk puduna laksari. Horror story asigi maming Thabal Chatlaroi. Wari asi hingliba amati sikraba kanagumbi amataga marinejati. Aibana wakana sagatsaraga tabiriba singi ngahak pothanabagidamata semjaba warini. Haujik mayamda khudol tamjari Manipuri horror story Thabal Chatlaroi. Matamdu lamta tha parklakpada mangaidi. Yausang matamnina mi khudimak mathum maram haunari. Mayamna lamta thada khawrana ngairibasi Thabal buni. Ate matamda songwa Thabal dagi lamta thada songwa Thabalna hena magul leibagum tauri. Khelen poidai amadi makhoi gi ate mamanafa khara kumsidi yausang gi Thabal asi amata sithadana songsi haiduna wa tanakhi. Matamna sumhau kibana yausang yauraklei. Nini sanba numitki numidangda Khelen poidai amadi makhoi gi mamanaba ahumga loinana makhoi manga Thabal chongba sakhi. Makhoina satlamdaida yu khara thaksi hainaduna yu khara lauraga porakle. Aduga mafam saba ama asum yenglai. Asumna makhoina gari adu thongna mafam saba asum yenglakpada angang tamadraba LP school ama thengnari. School adu yamna malli. Paliba get adusu mamintagi ngairi. School adugi makha mani amadi nongpok lopakni. Aduga awang thangbadana main road ni. School adugi hek maninda thong amalai. Hairiba thong asi ukuda oina leiba apikpa thongi. Thong adugi asangba si sumnagi gari gypsy amagi asangba khaktama oigani. Lopaktagi ising thadok thajin tawbagi leiba ising khong adubu lanthok lansin tawunaba sakhiba thong masani. Aduga amaromda school adu asuki matik tamnaba mafam amani. Adubu Khelen poidai amadi makhoigi mamanabasingdi school asigi maramda amata khangdi. Aduna mafam sare khanduna school aduda sangsinduna yu thaklami. School asi yum taba mafamdagi phanayam sulapnai. Adubu mafam asida kana amata yu thaknaba jwar sanaba amati nisa sasinba tawngadi. Maramdi mafam asigi wari khangba misingna mafam asida changnaramdi. Haujik makhoi mamanaba manga adu yu khara thakpa hongnarai. Yamadi thakpa nati. Asumna yu thaklingai makhoina leriba class adugi nongchup thangba phaglang adomdagi dungdung thilai. Adubu makhoidi manada hapti. Makhoigi wari sapham thokpa adum sari. Masidagi ngahak amuk leraga school adugi din mathakta dang launa karigumba usa ama tiklaga tarakpagi makhol tarai. Handakti makhoi mamanaba mangadu khangprek khangi. Aduga kanano haiduna koilau lawi adu phawba makhoi thoina khankhidi. School adugi mataida hauriba nasip pabisi adugi masa oiramgani haina khandoi. Masidagi makhoi yu thakpa loraga Thabal chongba satnabagi damak school adudagi thongnari. Matamdu pung 9 helabani. Masidagi makhoi manga adu Thabal chongphamda satuna Thabal chongkhi. Matam asida hojik pung 10 takhri. Asumna Thabal chonglingai Khelengi bana kongda karigumba samgumba amana mareng chalalai. Maduda Khelena karino ne haiduna makhunna kanthoi. Masidagi amuk phakhri. Masidagi amuk ngehak leraga amukasu Khelengi bana kongda mareng chalai. Masidagi Khelena maga suminari nupi aduda hai ibima na samdu amta fere hairakanu ne ai Thabal chongpham khangje ne. Eh brother kaino hairidubo aidi tungda sam pulisiri masina karamna brother gi Thabal da disturb tawribano as khangde faja chongu haisni. Asumna Khelenga nupi aduga marai khara tawnaraga Thabal adu amuk makha tana chongminarami. Masidagi handakti Khelena Thabal chonglingai magi lukham aduda kanagumba amana tapna kholai. Aduda Khelena kanyo ne haiduna phat leithu ubada kana amata leiramdi. Adubu maga Thabal chongminariba woi thangbada pairiba nupi adudi magi makut jet thangba adu thadoaga magi masam semjaraga lerami. Aduda Khelenadi mana tawrotlibai khanduna kaino mi bima kari rongai tabul leirage koina se hairagana koina se hekta hayu na kongda khara khot lukhamda khara khot ate kari no tawrise. Khelengi aduda nupi dudi pungangai. Masidagi nupi aduna brother kari ni saro nangna chari dubo yamnabu phajana khari ne. Masi hairam laga nupi ado sound thokri.
ꯃꯁꯤꯗꯒꯤ ꯈꯦꯂꯦꯅ ꯖꯥꯅꯤꯀꯣ ꯃꯤꯁꯤꯡꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯍꯧꯔꯤ ꯁꯣꯝꯗꯁꯨ ꯄꯣꯏꯔꯩꯗꯨ ꯊꯥꯕꯜ ꯀꯟꯅ ꯆꯣꯡꯂꯝꯕꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯇꯨꯅ ꯃꯍꯥꯛ ꯊꯥꯕꯜ ꯆꯣꯡꯂꯝꯕꯗꯒꯤ ꯂꯝꯄꯥꯛꯀꯤ ꯑꯃꯝꯕ ꯀꯥꯆꯤꯟ ꯑꯃꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯣꯠ ꯏꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛ ꯑꯃꯝꯕ ꯑꯃꯗ ꯃꯄꯥꯟ ꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯏꯔꯩꯒꯤ ꯃꯇꯨꯡꯗ ꯁꯝꯃꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯈꯤ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣꯅꯦ ꯃꯄꯥꯟ ꯊꯣꯛꯐꯝꯒ ꯈꯪꯗꯦ ꯋꯥꯅꯤ ꯍꯥꯏ ꯀꯅꯥꯅꯣ ꯌꯥꯝ ꯇꯝꯅꯅꯤꯡꯕ꯭ꯔꯣ ꯍꯥꯠꯇꯣꯛꯄꯤꯔꯣꯔꯣ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯝꯅꯖꯅꯕ ꯑꯁꯨꯝꯅ ꯃꯊꯟꯇ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ ꯀꯅꯥꯁꯨ ꯎꯈꯤꯗꯦ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯗꯨ ꯃꯄꯥꯟ ꯊꯣꯛꯄ ꯂꯣꯏꯔꯒ ꯊꯥꯕꯜ ꯃꯐꯝꯗ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯗꯨꯗ ꯍꯟꯗꯛꯀꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯔꯠ ꯏꯟꯅꯔꯛꯏ ꯃꯁꯤꯗꯒꯤ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯐ꯭ꯔꯟꯗ ꯊꯝꯂꯒ ꯑꯣꯟ ꯇꯧꯔꯒ ꯆꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥ ꯏꯟꯅꯔꯛꯄꯅꯣ ꯍꯥꯏꯅꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯈꯣꯜꯗꯃꯛ ꯇꯥꯏ ꯀꯅꯥ ꯑꯃꯠꯇꯗꯤ ꯎꯈꯤꯗꯦ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯀꯅꯥꯅꯣꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯒꯝ ꯆꯠꯈꯤ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯑꯁ ꯃꯁꯤ ꯑꯣꯏꯔꯦ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯇꯝꯅꯕꯗꯤ ꯐꯖꯅ ꯍꯩꯔꯦꯍꯦ ꯇꯥꯟꯅꯔꯒ ꯉꯥꯡꯉꯨꯁꯤꯔꯅꯦ ꯑꯁ ꯀꯥꯟꯅꯄꯣꯠꯇꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯊꯥꯕꯜ ꯃꯐꯝꯗ ꯆꯪꯉꯛꯇꯨꯅ ꯊꯥꯕꯜ ꯆꯣꯡꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯈꯔ ꯆꯠꯂꯝꯂꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯦꯂꯦꯟ ꯑꯃꯗꯤ ꯄꯣꯏꯔꯩꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯑꯃꯨꯛꯀ ꯊꯦꯡꯅꯗ꯭ꯔꯤꯕ ꯇꯧꯔꯛꯇ꯭ꯔꯤꯕꯅ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯤꯟꯈꯤꯗꯦ ꯏꯆꯝ ꯆꯝꯕ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯈꯟꯗꯣꯛꯈꯤ ꯅꯥꯀꯟ ꯑꯃꯗꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯁꯥꯗ ꯁꯥꯎꯍꯨꯝ ꯀꯌా ꯐꯪꯕ ꯍꯧꯔꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯊꯥꯕꯜ ꯆꯣꯡꯂꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡ ꯂꯣꯝꯗꯒꯤ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯃ ꯋꯪ ꯂꯥꯎꯅ ꯅꯝꯂꯛꯈꯤ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯅꯥꯏꯗꯒꯤ ꯍꯤꯡꯒꯥꯏ ꯃꯅꯝꯅꯣꯅꯦ ꯃꯤ ꯃꯩ ꯊꯥꯕꯒꯤ ꯃꯅꯝ ꯅꯝꯂꯛꯏꯁꯤꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯤ ꯑꯗꯨꯗꯤ ꯈꯪꯍꯟꯗꯅ ꯃꯅꯝ ꯅꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯗꯨꯗꯤ ꯑꯃꯨꯛ ꯐꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯄꯣꯏꯔꯩ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛ ꯊꯥꯕꯜ ꯆꯣꯡꯕ ꯑꯗꯣ ꯇꯣꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡꯅ ꯄꯣꯔꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯂꯩ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯐꯝꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯑꯃ ꯂꯩꯔꯛꯑꯒ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯊꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯐꯝꯂꯒ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯆꯀꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯩꯒꯨꯝꯕ ꯑꯃꯅ ꯄꯣꯛ ꯀꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯀꯥ ꯑꯗꯨꯗꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯑꯗꯨꯁꯨ ꯂꯥꯛꯂꯤ ꯃꯗꯨꯗ ꯈꯦꯂꯦꯅ ꯑꯩꯈꯣꯏꯅꯗꯤ ꯑꯁꯣꯝꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯇꯟꯗꯟꯒ ꯄꯨꯜꯂꯒ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯁ ꯃꯇꯥꯎ ꯃꯌꯥꯝ ꯅꯣꯏꯅꯗꯤ ꯈꯪꯉꯣꯏ ꯍꯧꯖꯤꯛꯅꯦ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏ ꯆꯠꯂꯝꯃꯤ ꯑꯗꯨꯁꯨꯅꯦ ꯑꯁꯤꯕ ꯊꯋꯥꯏ ꯃꯗꯨꯗ ꯄꯣꯏꯔꯩꯅ ꯍꯦꯔꯥ ꯃꯇꯥꯎ ꯊꯋꯥꯏ ꯆꯠꯂꯝꯃꯤ ꯒꯥꯏꯅ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯂꯥꯏꯅꯣ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯕꯜ ꯆꯣꯡꯂꯤꯁꯤꯗꯤ ꯃꯗꯨꯗ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯃꯇꯥꯎꯅ ꯍꯥꯏꯁꯦ ꯆꯨꯝꯗꯧꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯏ ꯏꯁꯥꯁꯨ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯣꯅꯤꯡ ꯇꯧꯏ ꯀꯥꯟꯗꯦ ꯌꯨꯝ ꯍꯜꯂꯁꯤ ꯄꯨꯡꯁꯨ 12 ꯇꯥꯔꯛꯏ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯕꯦꯔꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ ꯑꯇꯣꯞꯄꯗ ꯆꯣꯡꯉꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯅ ꯑꯇꯣꯞꯄꯗ ꯆꯣꯡꯂꯒꯨꯝꯁꯤ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯤ ꯅꯣꯡꯁꯨ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯅꯣꯡ ꯈꯣꯡꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯨꯔꯁꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯕꯗ ꯃꯌꯥꯝꯅꯁꯨ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯃꯌꯥꯝ ꯌꯨꯝ ꯍꯟꯖꯤꯜꯂꯝꯗꯥꯏꯁꯤꯗꯤ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯈꯤꯁꯤꯗꯅ ꯋꯥꯔꯨꯕ ꯃꯌꯥꯝꯗꯨ ꯍꯟꯗꯣꯛꯅꯕ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯌꯥꯏ ꯑꯗꯨꯁꯨ ꯀꯥꯏꯗꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯗꯨꯅ ꯃꯈꯣꯏꯅ ꯈꯪꯕ ꯃꯐꯝ ꯑꯃꯗꯒꯤ ꯌꯨ ꯕꯣꯇꯜ ꯑꯃ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯌꯨ ꯊꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯌꯨ ꯊꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤ
matam aduda school adugi akoibada akanba nungsit sitli nongsu kanna kanna khongli maduda makhoi mangana hai nong nungsit tawdori male proper lotion si wathi ngang laga leranu asomna hainaduna makhoi parap loisinaba sem sari tanja aduda school adugi nakan amadagi makhoi miyoi khara grung chelai aduga school adugi maningda lairiba lokpak adomda senthaki khonjat adu tabada makhoi mangadu masadu banglauna ka khiduna humang khangsau sowi masidagi makhoi loisillasi hainaduna makhoi yu thakwa do loisalli aduga school adudagi parap thorai tanja aduda school adugi matai da hauriba barap lei pambi adugi makhongda kanagumba khara phambadu makhoi mangana uki madu ubada makhoi mangana magi phone plus adu barap lei pambi aduda kapsali adu makhoina kapsilubadadi kari amata leiramdri maduda makhoi mangana karino ne hojita sida makhoi khara laikibadai maduda poreina as ikhoi mangagi mami wora maleda chalo asumna haraga makhoi mana painariba flux adu barap lei aduda kaplambadagi amuk mamai leithui tansa aduda makhoi gi flux aduna hek leithokpaga amukasu barap lei pambi aduda makhoi khara lepaga leibado uki handakti madu ubuda makhoi manga swai lauki maduda mamanaba amana patau mayam masidi amadu mali akoi chelurase maduda poreina ngaiko akoine flux se amukta leithoksi aduga amu lesensi masi hairpada makhoi mangana sap manana flux adu barap lei adomdagi sat leithoi handakti ngasai barap leida phamlambadagi lephauba amuba mi gi manba ado barap lei adugi masa amata pariyeng sangna phambadawna uki madu ubada makhoi manga adu kanna lauraga makhoi gi gari sing adugi manakta sensilai aduga start haungunaba honari tanja aduda nongsu makup taba hawraklei masidagi makhoi mangana gari ado start parap tawraga thaungunaba honari tanja aduda makhona thodokadoriba school adugi gate aduda garino khangdaba migi mawongsu manba amuba khara makhut samnaraga phamsit chakhi madu ubada makhoi mangadu gari ado chap khami aduga garino hojikidudi haiduna jingnaraga lei tanja aduda poirena tongliba gari adugi maningda mi ama tongle haibasi poirena khanglakle aduda poirena mataw aigi tungda kana lege yengo amta yengo masi hairapata mayamna poiregi tungda yenglubadadi makhoi miyoi ahum mathang lonkhatnaraga amagi sayengda ama mathang phamnaraga wangdring wangna leplaga lerami madu ubada makhoi maridu hoi ima haina kanna lauraga makhoi gari ado kanna lekalaga thauki tasengna makhoi bap amata tadrabani ngahak tugi wakhalda ponakpa adu tawkibani somda poiresu kanna lauraga magi gari adu kanna lekalaga thaurai asomna makhoi usinnachin school adudagi chenthorei matam adudadi akanba nukse sitpa nongna jamjam haithaba hauri khakpa lawbasu kanna hauri makhoi manga su yum jongonaba gari ado kanna lekalaga thorokli tanja aduda adu kanna thauriba gari adugi mamangda makhoi ahum sak lepaga makhoi gi mamangda chensilai aduna torokpa aduda makhoi manga ado gari gi brake adu chap phanaraga mamai leithokpada gari sing ado nongga tabanina hulas mathak aduda tharo onki asokpa su yaunari masidagi makhoi manga mak makhoi gi gari sing adu hundoklamlaga makhoi manga ado manak nakpata taba yum amata sensilli poireiga mamanaba amagati kharai hena sokpatagi makhoi ahumna sauduna pusilai tanja aduda makhoina thorokpa gari adu chap manana horon hauna khonglai aduga gari gi light adusu pit khapa aga mutkhre madu ubada makhoi manga ado manak adwaida tariba yumsi adugi thonga lamada prap chensil laktuna makhoi bu kanbiyo haina lauraga chensilai makhoina asuna lawba aduda manak adwaida leiriba yumsing ado pakhat aduna mapanda chenthongari maduda makhoi mangana lakliba phiba madu ubada makhoi bu yengba thorokliba miyoi sing aduna chenchinnuduna mateng pangbirami masidagi asokpa ani aduna phakta hifalli aduga laikai adugi siza hospital da doctor oiba sanatonbu kauduna asokpa mamanaba singado layenglami maduda makhoi gi ahal laman singi ming asum hangakpada
ꯁꯣꯛꯂꯤꯕ ꯄꯣꯏꯔꯩꯒꯤ ꯃꯄꯥꯒ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯖꯥ ꯑꯣꯏꯃꯤꯟꯅꯔꯝꯕ ꯑꯅꯟ ꯌꯥꯎꯔꯝꯗꯨꯅ ꯃꯍꯥꯛꯅ ꯄꯣꯏꯔꯩꯒꯤ ꯃꯄꯥꯗ ꯐꯣꯟ ꯇꯧꯕꯤꯗꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯗ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯉꯥꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯑꯃꯅ "ꯅꯈꯣꯏꯗꯤ ꯀꯔꯤꯒꯤ ꯃꯐꯝꯗꯨꯗ ꯆꯪꯂꯤꯕ? ꯃꯗꯨꯗꯤ ꯂꯥꯏꯒꯤ ꯃꯀꯣꯜꯅꯤꯅꯦ꯫ ꯃꯗꯨꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯈꯣꯏ ꯅꯍꯥꯔꯣꯟ ꯑꯍꯨꯝ ꯑꯥꯔꯃꯤꯅ ꯇꯥꯟꯅꯔꯛꯏ꯫ ꯇꯥꯟꯅꯔꯛꯂꯤꯕ ꯃꯈꯣꯏ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯣ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯂꯧꯄꯥꯛ ꯑꯗꯨꯗ ꯆꯦꯟꯊꯔꯒ ꯂꯧ ꯃꯔꯛꯇ ꯄꯥꯛꯊꯔꯒ ꯂꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯥꯔꯃꯤꯅ ꯈꯪꯕꯗꯒꯤ ꯃꯈꯣꯏ ꯃꯉꯥꯗꯣ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯃꯇꯨꯡ ꯄꯔꯦꯡ ꯂꯦꯞꯍꯜꯂꯒ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯁ꯭ꯀꯨꯜꯁꯦ ꯇꯝꯅꯕ ꯍꯧꯔꯛꯇꯅ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯇꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤ ꯐꯥꯎꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯁꯨꯅꯦ ꯃꯐꯝ ꯑꯗꯨꯗ ꯆꯪꯅꯄꯣꯟꯇꯦ꯫ ꯃꯈꯣꯏ ꯂꯥꯜꯍꯧꯕ ꯑꯍꯨꯝꯗꯨ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯆꯍꯤ 2 ꯍꯧꯈ꯭ꯔꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯊꯣꯛꯄ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯣ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯣꯛꯅꯕꯗꯒꯤ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯈꯜ ꯇꯥꯗꯅ ꯅꯥꯔꯝꯂꯒ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦꯗꯅ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁ꯭ꯀꯨꯜ ꯑꯁꯤ ꯃꯤ ꯆꯪꯅꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯦꯂꯦꯟꯅ "ꯑꯗꯨ ꯄꯥꯕꯨꯡ, ꯃꯤ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯗꯤ ꯃꯤ ꯆꯪꯗꯅꯕ ꯁꯝꯕꯜ ꯌꯨꯡꯁꯤꯟꯕꯔꯥ, ꯁꯥꯏꯟꯕꯣꯔꯗ ꯑꯃ ꯊꯦꯠꯆꯟꯕꯔꯥ ꯑꯃ ꯇꯧꯕꯤꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ?" "ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯕꯨꯡꯉꯣ, ꯃꯗꯣ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯡꯂꯝꯕ ꯁꯥꯏꯟꯕꯣꯔꯗ ꯑꯗꯣ ꯍꯦꯛꯇ ꯇꯨꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯃꯈꯥ ꯇꯥꯅ ꯌꯨꯡꯈꯤꯗ꯭ꯔꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨ ꯃꯊꯪ ꯄꯥꯎ ꯄꯤꯅꯗꯨꯅ ꯌꯧꯁꯤꯟꯅꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯉꯥꯅ ꯂꯝꯕꯤꯗ ꯂꯩꯍꯧꯔꯦ ꯍꯥꯏꯅ ꯃꯐꯝ ꯇꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯈꯪꯍꯧꯗꯅ ꯍꯣꯔꯣꯟ ꯍꯧꯅ ꯑꯃꯨꯛ ꯀꯟꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥꯒꯤ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯉꯥꯛꯈꯠꯂꯒ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯗ ꯈꯥꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯉꯥ ꯑꯗꯨꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯅꯔꯒ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯁꯣꯗꯝ ꯅꯥꯗꯝꯗꯅ ꯂꯩꯕꯗꯨꯗ ꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯌꯦꯡꯊꯣꯛꯄꯗꯗꯤ ꯐꯠꯇꯕ ꯂꯥꯏꯒꯤ ꯁꯥꯍꯨꯝ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯒꯤ ꯀꯩꯁꯨꯗꯤ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯉꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯕꯜ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫